Hukumina demand tawi koi NRC sana luhai adu gaden susi boget tawi na haibani ado sigi matang si tang kungan nipan haisi kuidre ayang sita ngare sida koi Manipur gi budget ki pam gani pam si February gi tang kuripan lagi horga March manga bongtani shooting manga lay ado shooting ahamba shooting gidi governor gi address legani aduna numisida te ke sukhan ningai masak amta leite kana bagi mapum leite matam leite aduna matangi numid hai karagadi tang mapan dagi khana ba hobu yai ado akoina mayam na yengu si assembly ai si MLA kharana ta wa na pukalaga amana ta pukalaga ta khana raga ware beta lobu yade magi rules and procedure mayam ama lei aduna si matang da nainaba khana ba haji question oina hangba adum yagani then adagi question oina nataba akoigi atoba form masa da pukalaga adum wa haiba adum wa hangba nainaba adum yagani aduga emiri sing oina punna amukta khana nainaba hai kare house oina punna khana nainaba yo hundudi handa kisida legada mande maramdi mayam punna khana ge hai taragadi house na ayaba mapi basangba ado house ayaba piga dori wasna akoigi ruling party di masih khana ba kaya kana pamde sata hotel los pame sima ko na khangi number 1 aduga number 2 opposition ke hai taragadi condition ani dani amana adjournment motion haiba ma aduga adjournment motion je kai no har kanda masagi ngasi no mogi house laiba teno mayam se amata khana gum si khana dana to akoi na uji pukhachari ba topic sidang mane phugi suisang khana si na moina haiba ma pukharpam changba Pagudi MLA do moi tara sude yadi moi pukala pada MLA do opposition di MLA tara lagi MLA mga kakani sumai tau kena akoi no confidence motion thangat pe ai government ki mathakta government si thaja de na madu su MLA tara lekhota yada ba aduna opposition si akoi yam saki na mayang kangra banina moina miyang gi thabak tau ya ba se atok na ba phung khanga oi banina miyang gi demand je kamai tau do na ha ba khang bagam de